ngasi phongkiba tuan manipuri sifongsingdagi maruoibi ipausing memna thamji ahanamda huyelan pawda phongba pawma Amarnath Miyoi kayagi punshi kankiba police ama laikidre South Kashmir gi manung sanba Himalaya singi sarukta laiba Amarnath surung manakta cloudburst na maram moiduna khangaudana ising isau tholakpadagi Miyoi kya iraknabadagi kanbi khiba mathauna maringje lairaba thabaktagi patharaba police personnel ama sienglaba Amarnath Gurunga dugi manakta sientharakiba isiel na senthaduna laikidre hairi laifam koiba Miyoi kyagi punshi kalamlaga matungna khangaudana akanba isiel na senthakibadagi laikidraba thabaktagi patharaba police personnel adugi maming Sushil Khatri kawi ma Rajasthan gi Bikanagar dagini Sri Ganganagar traffic police station gi hanagi in charge ni hairi Miyoi taragama sikiba amasung ate Miyoi nipu hena asopa nangkiba awabagi masu oiraba thawdo aduda Khatri gi mari mata oiba Sunita wadawa kaubi nupi amasu sikhi Khatri se humpuko mothesi July 3 da Sri Ganganagar thadokhiba devotee taragatrek ki manung yaukhi hari mak laibak thiba thawdo do thoktrungai numit mapanni gi mamang da service tagi pothaki bani hairi hena pausna makha na phungdurakli makasa tharak poina to papawna Meghalaya da Rapido amasum Uber gi sakani panba gari na taxi service tawbada athingba thamkhre Meghalaya da Rapido amadi Uber gi sakani panba gari na taxi service tawduna lakhiba adu khanghaudana Meghalaya Transport Department na athingba thamkhre amaromda by taxi service thingjin khiba adubu company singna yaningdaba phungdoknarakli East Khasi Hills District Transport Officer na thokiba notification magi matungina district asida Rapido amasum Uber na hana online amasum offline gi khuthangda by taxi service piramadu makhata na pibu yararoi by taxi service asi passenger singi safety gi yenglaga athingba thamnaba phirep laukibani by taxi service tawribasingna public safety maintains housing power tawdri amaromda by taxi service ki book tawkhraba matung matomda satpa nupi singda khudong sadabasing mayu hanbagi thawdoksu yamna toina thokpagi report sing leire masida natana by taxi singna traffic rule mapung fa na ngaktabagi complaint kya torakpa leire Transport Department da by taxi ga mari leinana tuan ba complaint kya lakhraba matung hiramasida kupna yengsilaba matung by taxi service asi thingjinna na warep lokhipani hairi amaromda ikhang khangaudana state asida by service khangaudana thingjilakhiba adu Rapido amadi Uber na akan mamona yaningdaba phungdokhibaga loinana government ki phirep asina maram oiraga by taxi service tawduna imung puramba Miyoi kya awafamna tahalagani Rapido amadi Uber na app based taxi service state asida mathau tawba hawan khraba matung thabak phangdana leramba na kya thabak piduna lakli adu bohanda khanghauduna tholak liba notification asina maram oiraga taxi service tawriba kya di supam nompham leitabagi phibam da lakli maram aduna lenga ki oiba phirebasi amuk handukna ba taksilakli haina pawusna makhata na phungdurakli makasa tharak poina to papaw mana sanale papoksi da phungba paw mana lamdam asibu chakhatpagi mami tahana na bohona bad na singsu asawu thodang lominasi SKB lamdam asida chakhatpagi mami ama tahana na bohona bada ekhoi khudimang na maru oina na singna asawu thodang lominasi haina nauria pakhang lakpa AC gi MLA Soraisam KB Devi na phungdokre ngasi loyalam answers private limited ki makhara airport road ki sangai pro the special brand bedroom gi item singi oiba exclusive store hangdokpagi thoramna mangna makhatan hai matam amada aikoi khudimangna port ama laining ba natragana yoning ba matamda khoirambal kaithel asi natana atopa mafam lairamde mafam asida lamdam asigi miyamna pot leiba natragana yon ba lakpada mi sin ba madi gari khampham leitabagi khudong sada ba sauna mayonarami adubang asidi lamdam asigi mafam kyara tuan ba item sing haibadi Pirol sana thaknaba furniture sana khonabagi polam singi oiba store amadi showroom kya hangtoknarakpa si ekoi khudimaki lebak phaba mani ngasi maksu loyalam Ventures Private Limited ki makhada special brand gi bedroom item khaktagi oiba store ama sangai proud hangdokliba si nungai ba phawi lamdam asigi tuan ba mafam singda sigum store natragana showroom hangdorakpa sina thabak phangdabagi khudong sadaba sauna mayu nariba naha singda yamna khudong sadaba piragani masigi dam special brand amasum
lawyer bencher bu haingai leitina thagali lamdam asigi miyamna online gi khuthangda apamba polam ama sienba matamda pot onana lakpa natragana matam satana europe gi khudong sadaba moy unaram madu sunga siti hairiba store sina ko hanba ngamlagani store sida phangniba polam singa si miyamna soidana pamnagani haibi gi thajaba lei hainasu man makha tana phongdoki thawramaduga mari lena ngasi hangdokli bi special fabric of happy homes ki manager Gangaram na hai special brand sigi makhara sangai pro da hangli store si north east ki oina ahan ba exclusive store ni store si da phangli ba polam singlam da masigi miyam na soidana pamna gani brand sigi makhara miyam da phangan ga dori ba product sing si quality leibang aktani miyam na su khudong sa ba lobi yu hai ke na pawks na makhata na phong dorakli Lushilakpo na to papaman Jammu and Kashmir gi Amarnath Holy Cave mayada akak araw yaw akan manong na Miyoi tarakaturuk sire kaya mana aso apanang le Thaudang boksi de phongki mamaroi ba pawma Jammu and Kashmir gi Amarnath Holy Cave mayada akak araw yaw akan manong na khudaki oina khangawduna ising isaw thokpadagi Miyoi tarakaturuk sire hauji hauji mafam aduda Pilgrim lising taraga mga ki matak tapan duna lady hain official source man hairi paus na makata na hairi bana pilgrim singadu aswe ngam thoktana ba haiduna panjatarni gi lower base camp da ship tawre BSF ki spokesperson man haiki bada hauji rescue operation ki thabak yamna kana sathari Holy Cave asida hauki jun kunthra digi hauna pilgrim sing lai khuramba lakna kibani adubo hauji oiriba phiba masina marong oiraga khudak tigi athingba thamle rescue operation loiraba matungda makhatana lai khuramba ki thaba asi yahangani hauki berai numiki numidang oiram the Holy Cave Shrine area da pilgrim sing adu ising isauna maram oiraga panduna lerakibani adubo khudong thiba thaudok mayuk narakpadagi pilgrim sing adu atopa sabagadaba mafam singda hongdokre BSF ki Doctor amasum staff sing ising sauna yamna thina soklaba patient mapan laikanari soklaba patient sing adu pilgrim base camp da puduna lengli Cave Shrine asidagi pilgrim sing sapagadaba mafam sing da puthona bohona bada BSF team sing na mateng pangli BSF ki team I-17 helicopter sizinaduna asu apan yawriba sing rescue tawagi thabak sathari Indian Army ki maikeri gi su rescue operation ki thabak yamna kana sathari Army ki helicopter sing su Asok Miyoi sing hospital da puthok pusin tawbada sizinari rescue operation asi numeti khumni mari ni gi manung da loiraba yai hairiba operation asi hek loibaga makhatana lai khurumba yahanana bohonari Maharashtra National Conference ki president Farooq Abdullah ngasi haikibada Amarnath Cave Shrine ga yamna naknana yamna khudong thine oibi area da karigi damak da community kitchen Salibano haibigi matangda inquiry tofam thui maduna maram oiduna khanghauduna ising sang thon ki ba aduda mi simine kya nang khibane hari Telangana gi BJP gi MLA T Raja amasuma ki imung munung gi Miyoi sing khudong thiba thaudo adurigi samna de hingore BJP gi MLA sina helicopter da Amarnath tana thulakhibane mafam durigi ma na sagol da Amarnath Cave Shrine tamna satna bokhona bada nong singi phibam phati haiduna halakhibane akan ba akha araw yaw nong aduna khanghauduna isaw thulakpadigi Amarnath Shrine Cave mayada ten khalaga lairiba singadu isawna senda khibadigi khudong thiba thaudo du nang khibane haina official source amana sumakata na phongdorakli haujiko inadi myam paus matang sa lusinjarage masumyam puna na wabdet ngaminasi and thank you